Bismillahirrahmanirrahim. Ngasi khangminarasi adugumlaba Allahgi Nabi amasung Rasul singgi manungdagi khwaidagi chawbar Nabi amagi wari mahak adu Allah tabarak taala na qaume samud hairaba khungang adugi damakta Nabi oina Allah na thakibani mahak po Allah na Nabi oina karigi damku thakibano amasung mahak po khungi miyoi sing aduna Nabi gi wafam sing adu indaba matamda Allah taala na Allah gi maikaidagi akan bajab la aga khun gi miyoi punamak sing adu loina tumna Allah na halak to hon kiyo Quran amjita qaume samud hairba khungang asigi damakta zikari yamna yauri qaume samud haibisi makhoi sing asi kanagi macha masudagi no haiba tare Hazrat Nuh alayhi salam gi khandan dagi lakpani aina mamang to bayan to matamda wari haijakrabani qaume Aad haiba dumba khung sing aduna Allah Ta'ala na haibi indaba matamda makhoi gi manakta Hazrat Hud alayhi salam nabi ma tharaga makhoi sing aduna nabi gi wafam adu haibi indaba matamda Allah Ta'ala na akan baja umala aga makhoi punamak sing loijan kherami sumna khaktangi Hazrat Hud alayhi salam di iman purak miyoi sing amasung Hazrat Hud alayhi salam masiga moi miyoi khara kaktang hingki haikiyeba adugi khandan dagi la ibani qaume samud hairaba khun gi miyoi sing asi makhoi sing asi qaume Aad ki miyoi sing adum tawdana mapangan yamna phangba chahi chamapan chahi lising hena punsi pa adum lo miyoi sing ne ba makhoi sing si mapunchi yamna sangba makhoi sing adu matamgi matungina shaitan na makhoi da waswasa thajillaga matamgi matungina makhoi Allah na haibi indaba amasung Allah na taba to bo mapuni haina lat pa shirka amasung Allah gi bid'at ki thabuk sing asida makhoi chi yamna helami makhoi mapangan yam lai makhoi malchang yamna paiba matam madugi matang mapangan yamna kanba mioi sing abtuni ba qaume samud hairba mioi sing asi makhoi sing asi Allah tabarak taala gi hukum bo indaba aduna maram moiraga Allah gi maikei haibi inba mi se ama phobo leirakdam deba makhoi gi mapangan chi Allah na kya gi matik yana mapangan kanhan le hai matamda Quran majita Allah taala na hairi bane ba karmaina makhoi sing asidi ching sing asida challaga madu bo hutlaga mayum saba ngamba mioi sing ni haina Allah na makhoi da mapangan piraga Quran majita hairi bane makhoi sing asigi mapangan sidi acho acho ba ching sing akal akan ba ching sing da challaga ching sing adu hutlaga madu bu thugairaga makhoi na sem charaga yum moina laiyaba min leiba ngamda mafam sing adu da mapangan yamna phawa chaw sangba adum lo mioi sing adu ne barhan Allah Ta'ala na pideba enam sing amsung Allah na pideba mapangan sing adugi matungin Allah na haibi ingadra haraga Allah gi maikei de hendorak laga makhoi sing adu Allah na tababu mapuni haina lat pasi adugi matik torak lamme matam maduda Allah Ta'ala na makhoi gi marak adu da makhoi gi bahai sing amsung makhoi gi sathi sing makhoi gi marwanda makhoi gi machim naw sing gi manungdagi Hazrat Saleh alayhi salatu wassalam masibo Allah na nabi ona se thare aduga Hazrat Saleh alayhi salatu wassalam cha Allah na nabi ona tharabagi matungda Hazrat Saleh alayhi salam na makhoi sing adu da hai kari haina e ai gi qome samud ki miyoi sing nakhoi na la leba mapu sing adu mapu aseng manatti Allah khaktani mapu aseng budi Allah khakida makta la lu na koi Allah na lat pada matik chaba kana am fobo leiti haina kungang gi miyoi sing adu mahak aduno hairami Hazrat Saleh alayhi salatu wassalam aduna tawutabo khungi mioi sing aduna mahak ngonda mafom sing adu tabiba amsung yabibagi mota karim kathaina biba nok nabiba tobirami kariba nang nabi ne haiba nang na nabi kamaina oidroba aikoi kirakta nang leiba chariba thaiba mini nangsi aduga nang na kamaina nabi oidroba nangsi angawa mi mani kat nang wa taning di haina khungi mioi sing aduna Hazrat Saleh alayhi salam gi matam gi nabi gi wafam sing adu makoina karim naram makhoi sing asi kaya ge matik yamna lanat amsung Allah na haibi india matamda Allah na pangal amsung thauna makhoi de mal daulat namam piri ba dun maram warga makhoi gaman takabur inkar si yamna tawba helaklam me nong masida barhan matam madu gi nabi gi wafam adu makhoi ni yadabna maram warga nabi dun haiba matamna makhoi na dabi adu shart talgai rami kariguma nang na ikoi gi nabi oipam thokte nang gumba lairaba ikoi gi ipa ipuna hana lala ingai matam masi thadok lala iba mapu sibu thadok ga nang nga mapu ama gaktane haiba adu la lu amsung adu in no haiba si aikoi yaba ngam madu kanan thajagadro nangum lairaba nangum mi mana hairaga hana mayam sing aduna hayaba tamadra Hazrat Saleh alayhi salatu wassalam hai aseng bomakke ai ase achumbani amchung aikoi gi mapu ji achumbani nakon la leba dharma sing adu loinama aran bani aseng ba yumde aseng ba lambi di Allah gi hukum amsung rasul gi haibadi ai gi matung illeba bioi sing aduna haina matam gi nabi aduna haib aduba makoi sing aduna wa changbi deba matam sang na Hazrat Saleh alayhi salatu wassalam aduna din gi dawat tora amatam mioi khara kajik lairaba amsung bidat naba mioi khara kajik mahaki matung in banatana atei sing am foba
ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯈꯤꯗꯦꯕ ꯃꯇꯝ ꯑꯗꯨ ꯍꯖꯔꯠ ꯁꯥꯂꯦ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯥꯁꯁꯂꯥꯝꯅ ꯃꯈꯣꯏꯗ ꯁꯨꯝ ꯕꯥꯔ ꯕꯥꯔ ꯗꯤꯟꯒꯤ ꯗꯥꯋꯥꯠ ꯇꯧꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯜꯂꯥꯍꯅ ꯍꯥꯏꯕꯤ ꯏꯜꯂꯨ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯗ ꯄꯤꯔꯤꯕ ꯄꯥꯡꯒꯜ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯄꯤꯔꯤꯕ ꯃꯥꯜ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯜꯂꯥꯍꯅ ꯅꯈꯣꯏꯗꯒꯤ ꯑꯃꯨꯛ ꯂꯧꯊꯣꯛꯈꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯀꯔꯤꯁꯨ ꯑꯜꯂꯥꯍꯅ ꯉꯝꯗꯕ ꯅꯠꯇꯦ ꯉꯝꯕꯅꯤ ꯑꯗꯨꯅ ꯑꯜꯂꯥꯍꯅ ꯅꯈꯣꯏꯗ ꯄꯤꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯏꯜꯂꯨ ꯃꯄꯨ ꯑꯁꯦꯡꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯈꯣꯏ ꯆꯠꯂꯨ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯊꯥꯖꯔꯒꯁꯨ ꯅꯈꯣꯏꯒꯤ ꯅꯄꯥ ꯅꯄꯨꯒꯤ ꯃꯇꯝꯗ ꯀꯧꯃꯦ ꯑꯥꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯖꯔꯠ ꯍꯨꯗ ꯑꯂꯩꯍꯤ ꯁꯂꯥꯝꯒꯤ ꯃꯇꯝ ꯑꯗꯨꯅ ꯍꯥꯏꯕ ꯏꯟꯗꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯜꯂꯥꯍꯅ ꯑꯖꯥꯕ ꯊꯥꯔꯛꯑꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯂꯥꯛ ꯇꯧꯍꯟꯈꯤ ꯅꯈꯣꯏ ꯋꯥꯔꯤ ꯈꯪꯉꯤꯕ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯥ ꯕꯔꯍꯥꯟ ꯃꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯃꯦ ꯁꯃꯨꯗꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯆꯨꯝꯕꯅꯦꯕ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯈꯤꯕ ꯑꯖꯥꯕꯅꯦꯕ ꯃꯗꯨ ꯈꯪꯅ ꯈꯪꯅ ꯃꯈꯣꯏꯒꯤ ꯃꯥꯜ ꯑꯃꯁꯨꯡ ꯄꯩꯁꯥ ꯑꯃꯁꯨꯡ ꯇꯥꯀꯠ ꯃꯄꯥꯡꯒꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯕꯤ ꯑꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯌꯥꯈꯤꯗꯦꯕ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯀꯧꯃꯦ ꯁꯃꯨꯗꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯍꯥꯏꯈꯔꯦꯅ ꯐꯔꯦ ꯅꯪꯅ ꯑꯁꯦꯡꯕ ꯅꯕꯤꯅꯤ ꯑꯃꯁꯨꯡ ꯔꯁꯨꯜꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯝꯕ ꯅꯤꯁꯥꯅꯤ ꯑꯃꯁꯨꯡ ꯀꯔꯝꯕ ꯗꯂꯤꯜ ꯄꯨꯔꯒ ꯂꯥꯛꯄꯅꯣ ꯗꯂꯤꯜ ꯑꯝꯇꯗꯤ ꯄꯨꯔꯛꯑꯣꯅ ꯍꯥꯏ ꯃꯇꯝ ꯑꯗꯨ ꯍꯖꯔꯠ ꯁꯥꯂꯦ ꯑꯂꯩꯍꯤ ꯁꯂꯥꯝ ꯅꯕꯤ ꯑꯗꯨꯅ ꯍꯥꯏꯈꯤ ꯑꯁꯦꯡꯕꯃꯛꯀꯤ ꯅꯪ ꯑꯩꯈꯣꯏꯅ ꯅꯪꯅ ꯍꯥꯏꯔꯤꯕ ꯗꯂꯤꯜ ꯑꯃꯁꯨꯡ ꯅꯤꯁꯥꯅꯤ ꯑꯗꯨ ꯑꯜꯂꯥꯍꯒꯤ ꯃꯨꯑꯖꯤꯖꯥ ꯑꯗꯨ ꯎꯍꯟꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯩꯈꯣꯏ ꯏꯃꯥꯟ ꯄꯨꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏ ꯑꯠꯆꯥ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯨꯑꯖꯤꯖꯥ ꯅꯈꯣꯏꯅ ꯎꯍꯟꯅꯤꯡꯉꯤꯕ ꯑꯃꯁꯨꯡ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯑꯜꯂꯥꯍꯒꯤ ꯃꯨꯑꯖꯤꯖꯥ ꯑꯗꯨ ꯀꯔꯤꯅꯣ ꯅꯈꯣꯏ ꯍꯥꯏꯌꯨ ꯍꯥꯏꯅ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗ ꯍꯖꯔꯠ ꯁꯥꯂꯦ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯍꯥꯏꯌꯦꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯖꯔꯠ ꯁꯥꯂꯦ ꯑꯂꯩꯍꯤ ꯁꯂꯥꯝꯗ ꯍꯥꯏꯈ꯭ꯔꯦꯅ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯒꯨꯝꯂꯕ ꯑꯆꯧꯕ ꯆꯤꯡ ꯑꯁꯦ ꯃꯁꯤꯒꯤ ꯆꯤꯡ ꯑꯁꯤ ꯁꯦꯒꯥꯏꯔꯒ ꯃꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯇꯪꯈꯥꯏ ꯇꯥꯔꯒ ꯑꯃꯣꯝ ꯑꯣꯏꯕꯤ ꯑꯗꯨꯒꯨꯝꯂꯕ ꯎꯠ ꯑꯃ ꯃꯕꯨꯛꯇ ꯃꯆꯥ ꯌꯥꯎꯈ꯭ꯔꯕꯤ ꯑꯃꯁꯨꯡ ꯃꯆꯥ ꯄꯣꯛꯀꯗꯕ ꯊꯥ ꯈꯔꯇꯪ ꯉꯥꯏꯔꯕ ꯑꯗꯨꯒꯨꯝꯂꯕ ꯎꯠ ꯑꯃ ꯃꯁꯤꯗꯒꯤ ꯇꯪꯈꯥꯏ ꯇꯥꯔꯒ ꯊꯣꯛꯍꯜꯂꯛꯎ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯍꯥꯛꯅ ꯍꯥꯏꯕ ꯑꯗꯨ ꯅꯪ ꯅꯕꯤꯅꯤ ꯍꯥꯏꯕꯗꯨꯁꯨ ꯌꯥꯒꯅꯤ ꯑꯗꯨꯒ ꯅꯍꯥꯛꯉꯣꯟꯗꯁꯨ ꯑꯩꯈꯣꯏ ꯏꯃꯥꯟ ꯄꯨꯔꯛꯑꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯄꯨꯔꯛꯀꯅꯤ ꯁꯤꯅꯤ ꯍꯥꯏꯁꯦ ꯃꯇꯝ ꯑꯗꯨꯗ ꯐꯔꯦ ꯅꯈꯣꯏ ꯃꯁꯤꯒꯤ ꯅꯤꯁꯥꯅꯤ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯃꯨꯑꯖꯤꯖꯥꯁꯤ ꯎꯍꯜꯂꯕꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯏꯃꯥꯟ ꯄꯨꯔꯛꯄ ꯑꯃꯁꯨꯡ ꯑꯜꯂꯥꯍꯗ ꯏꯃꯥꯟ ꯄꯨꯔꯛꯀꯅꯤꯀꯣ ꯍꯥꯏꯕ ꯃꯇꯝꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯆꯧ ꯑꯁꯥꯡ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯍꯣꯏ ꯄꯨꯔꯛꯀꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯅ ꯅꯍꯥꯛꯉꯣꯟꯗ ꯏꯃꯥꯟꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯍꯖꯔꯠ ꯁꯥꯂꯦ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯥꯁꯁꯂꯥꯝꯅ ꯑꯜꯂꯥꯍꯗ ꯗꯨઆ ꯇꯧꯔꯦ ꯑꯗꯨꯒ ꯗꯨઆ ꯇꯧꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯎꯠ ꯆꯤꯡ ꯑꯅꯤ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤ ꯁꯥꯂꯦ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯍꯥꯏꯔꯦ ꯐꯔꯦ ꯅꯈꯣꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅꯃꯛ ꯀꯧꯔꯣ ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯂꯣꯏꯅꯃꯛ ꯖꯃꯥ ꯇꯧꯔꯣ ꯑꯗꯨꯒ ꯄꯨꯟꯁꯤꯜꯂꯣ ꯑꯃꯈꯛꯇ ꯑꯣꯏꯅ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍ ꯔꯕꯨꯜ ꯏꯖꯠꯇ ꯑꯩ ꯗꯨઆ ꯇꯧꯔꯒꯦ ꯑꯗꯨꯒ ꯑꯜꯂꯥꯍꯅ ꯁꯣꯏꯗꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯊꯣꯛꯍꯜꯂꯛꯑꯅꯦꯅ ꯍꯥꯏꯔꯒ ꯑꯜꯂꯥꯍ ꯇꯥꯂꯥꯗ ꯍꯨꯀꯨꯝ ꯗꯨઆ ꯇꯧꯔꯦ ꯍꯖꯔꯠ ꯁꯥꯂꯦ ꯑꯂꯩꯍꯤ ꯁꯂꯥꯝ ꯅꯕꯤ ꯑꯁꯤꯅ ꯑꯗꯨꯒ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤ ꯃꯩꯗꯥꯟ ꯑꯃꯗ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯄꯨꯜꯂꯒ ꯖꯣꯝꯃꯦ ꯑꯗꯨꯒ ꯂꯩꯔꯦ ꯃꯇꯝ ꯑꯗꯨꯅ ꯍꯖꯔꯠ ꯁꯥꯂꯦ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯗꯨઆ ꯇꯧꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯡ ꯀꯟꯈ꯭ꯔꯕ ꯆꯤꯡ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯍꯖꯔꯠ ꯁꯥꯂꯦꯒꯤ ꯗꯨആ ꯑꯗꯨ ꯀꯕꯨꯜ ꯇꯧꯔꯒ ꯃꯈꯣꯏꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯜꯂꯥꯍꯅ ꯆꯤꯡ ꯑꯗꯨ ꯇꯪꯈꯥꯏ ꯇꯥꯍꯜꯂꯦ ꯑꯗꯨꯒ ꯆꯤꯡ ꯑꯗꯨ ꯇꯪꯈꯥꯏ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯆꯤꯡ ꯑꯗꯨꯗꯒꯤ ꯑꯍꯤꯡꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯥꯎꯅ ꯄꯣꯛꯇꯕ ꯑꯃꯁꯨꯡ ꯍꯦꯛꯇ ꯃꯆꯥ ꯃꯕꯨꯛꯀꯤ ꯃꯅꯨꯡꯗ ꯃꯆꯥ ꯌꯥꯎꯕꯤ ꯑꯗꯨꯒꯨꯝꯂꯕ ꯎꯠ ꯑꯃ ꯑꯗꯨ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤ ꯉꯛꯅꯦꯅꯦ ꯑꯜꯂꯥꯍ ꯑꯁꯦꯡꯕꯃꯛꯀꯤ ꯃꯍꯥꯛꯀꯤ ꯅꯕꯤꯅꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯜꯂꯥꯍꯒꯤ ꯑꯆꯧꯕ ꯃꯨꯑꯖꯤꯖꯥ ꯑꯗꯨ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯊꯣꯛꯍꯜꯂꯛꯑꯦ ꯑꯗꯨꯒ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇ ꯎꯍꯜꯂꯦ ꯎꯍꯟꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯗꯂꯤꯜ ꯑꯆꯧꯕꯗꯨ ꯄꯨꯔꯕꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯈꯔꯕꯨꯗꯤ ꯏꯃꯥꯟ ꯄꯨꯔꯛꯈꯤ ꯂꯦꯀꯤꯟ ꯑꯆꯧ ꯑꯆꯧꯕ ꯅꯤꯡꯊꯧ ꯁꯔꯗꯥꯔ ꯀꯌꯥꯁꯤꯡ ꯑꯗꯣ ꯃꯗꯨꯒꯤ ꯑꯜꯂꯥꯍꯒꯤ ꯑꯆꯧꯕ ꯅꯤꯁꯥꯅꯤ ꯑꯗꯨ ꯎꯔꯕꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯅꯕꯤ ꯑꯗꯨꯗ ꯋꯥꯗꯥ ꯇꯧꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯏꯃꯥꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯎꯔꯕꯒꯤ ꯃꯇꯨꯡꯗꯁꯨ ꯃꯈꯣꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯥꯜ ꯑꯃꯁꯨꯡ ꯇꯥꯀꯠ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯏꯟꯀꯥꯔ ꯇꯧꯔꯒ ꯅꯕꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯗꯕꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯅꯕꯤꯗ ꯏꯃꯥꯟ ꯄꯨꯔꯛꯇꯕꯁꯦ ꯂꯩꯊꯣꯛꯑꯒ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯁꯥꯂꯦ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯍꯥꯏꯔꯦ ꯐꯔꯦ ꯅꯈꯣꯏꯅ ꯋꯥꯗꯥ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯟ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯅꯈꯣꯏ ꯇꯧꯗꯕꯅꯤ ꯏꯃꯥꯟ ꯄꯨꯔꯛꯇꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯖꯥꯕꯇꯤ ꯀꯤꯌꯨ ꯑꯜꯂꯥꯍꯅ ꯅꯈꯣꯏꯅ ꯎꯍꯜꯂꯨ ꯍꯥꯏꯔꯤꯕ ꯅꯤꯁꯥꯅꯤ ꯑꯆꯧꯕ ꯃꯨꯑꯖꯤꯖꯥꯗꯣ ꯅꯈꯣꯏꯒꯤ ꯃꯥꯡꯃꯛꯇ ꯎꯍꯜꯂꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯊꯣꯛꯂꯛꯏꯕ ꯎꯠ ꯑꯁꯦ ꯃꯁꯤ ꯅꯪꯒꯤ ꯑꯩꯒꯤ ꯎꯠ ꯅꯠꯇꯦ ꯑꯜꯂꯥꯍꯒꯤ ꯎꯠꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯃꯁꯤꯗ ꯄꯔꯤꯁꯥꯅꯤ ꯑꯃꯁꯨꯡ ꯑꯋꯥꯕ ꯑꯣꯠꯄꯤꯕ ꯅꯩꯕꯤꯕ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯖꯔꯠ ꯁꯥꯂꯦ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇ ꯅꯁꯤꯍꯠ ꯇꯧꯔꯒ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯎꯠ ꯑꯁꯤ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯀꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯏꯁꯤꯡꯒꯤꯗꯃꯛꯇ ꯏꯟꯇꯤꯖꯥꯝ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯁꯤꯗ ꯅꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯁꯨꯡ ꯑꯌꯦꯠꯄ ꯑꯣꯏꯍꯟꯒꯅꯨ ꯑꯃꯁꯨꯡ ꯇꯧꯒꯅꯨ ꯍꯥꯏꯅ ꯍꯥꯏ ꯑꯗꯨꯒ ꯍꯖꯔꯠ ꯁꯥꯂꯦ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯍꯥꯏꯔꯦ ꯃꯁꯤꯒꯤ ꯑꯜꯂꯥꯍꯒꯤ ꯎꯠ ꯑꯁꯤꯗ ꯅꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯃꯍꯥꯛꯅ ꯐꯨꯕ ꯆꯩꯕ ꯑꯃꯁꯨꯡ ꯅꯠꯇ ꯑꯣꯏꯗꯕ ꯑꯃꯐꯥꯎꯕ ꯇꯧꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯜꯂꯥꯍꯒꯤ ꯑꯖꯥꯕ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯄꯟꯕ ꯑꯃꯐꯥꯎ ꯂꯩꯔꯣꯏ ꯍꯥꯏꯅ ꯍꯖꯔꯠ ꯁꯥꯂꯦ ꯑꯂꯩꯍꯤ ꯁꯂꯥꯇꯨ ꯋꯥꯁꯁꯂꯥꯝ ꯑꯗꯨꯅ ꯍꯥꯏꯌꯦꯕ
ꯇꯝꯃꯗꯨꯔ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒ ꯍꯖꯔꯠ ꯁꯥꯂꯦ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯍꯥꯏꯔꯦ ꯀꯔꯤ ꯑꯩꯒꯤ ꯑꯜꯂꯥꯍꯒꯤ ꯎꯠ ꯑꯁꯤ ꯃꯇꯝꯒꯤ ꯎꯠ ꯑꯗꯨꯅ ꯏꯁꯤꯡꯁꯤ ꯌꯥꯝꯅ ꯊꯛꯑꯦꯕ ꯇꯣ ꯃꯇꯝ ꯈꯔ ꯑꯃꯅ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯠꯂꯒ ꯃꯗꯨꯒꯤ ꯒꯨꯍꯥ ꯑꯗꯨ ꯏꯁꯤꯡ ꯊꯛꯄ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯇꯪꯈꯥꯏ ꯑꯃ ꯃꯇꯝ ꯈꯔ ꯑꯃꯅ ꯎꯠ ꯑꯗꯨꯅ ꯂꯥꯛꯑꯒ ꯊꯛꯄ ꯂꯦꯀꯤꯟ ꯎꯠ ꯑꯗꯨꯅ ꯊꯛꯄ ꯃꯇꯝꯗ ꯏꯁꯤꯡ ꯑꯗꯨ ꯍꯦꯛꯇ ꯄꯨꯡꯂꯣꯏ ꯂꯣꯏꯌꯦꯕ ꯂꯦꯀꯤꯟ ꯃꯍꯥꯛ ꯑꯗꯨ ꯆꯥꯎꯕ ꯑꯃꯁꯨꯡ ꯑꯆꯧꯕ ꯎꯠ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯒꯤ ꯕꯥꯔꯤ ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅ ꯈꯨꯜ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯎꯠ ꯑꯗꯨꯅ ꯊꯛꯄ ꯂꯣꯏꯈ꯭ꯔꯒꯁꯨ ꯏꯁꯤꯡꯗꯣ ꯑꯜꯂꯥꯍꯒꯤ ꯍꯦꯛꯇ ꯂꯥꯟ ꯌꯥꯎꯍꯜꯂꯝꯕ ꯑꯗꯨꯒꯨꯝꯂꯕ ꯑꯃꯅꯦꯕ ꯑꯗꯨꯒ ꯃꯥꯅ ꯑꯗꯨꯒꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯎꯠ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯃꯁꯨꯡ ꯆꯥꯛꯄꯁꯤ ꯌꯥꯎꯔꯦꯅꯦ ꯌꯥꯎꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯏꯔꯦ ꯃꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯗꯨ ꯃꯈꯣꯏꯅ ꯎꯍꯜꯂꯨ ꯍꯥꯏꯅ ꯅꯤꯔꯒ ꯑꯜꯂꯥꯍꯅ ꯎꯍꯜꯂꯛꯏꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯜꯂꯥꯍꯗ ꯃꯣꯏꯅ ꯏꯃꯥꯟ ꯄꯨꯔꯛꯄꯒꯤ ꯃꯍꯨꯠꯇ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯑꯃꯁꯨꯡ ꯑꯜꯂꯥꯍꯒꯤ ꯃꯨꯑꯖꯤꯖꯥ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯎꯕ ꯑꯗꯨꯗꯒꯤ ꯃꯈꯣꯏꯗ ꯇꯟꯕ ꯑꯃꯁꯨꯡ ꯐꯠꯇ ꯑꯣꯏꯗꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯊꯃꯣꯏꯗ ꯃꯌꯥꯝ ꯑꯃ ꯈꯟꯅꯔꯛꯂꯝꯃꯦꯕ ꯀꯧꯃꯦ ꯁꯃꯨꯗꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯇꯝ ꯑꯗꯨꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤ ꯈꯟꯅꯔꯦ ꯇꯥꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥ ꯁꯟꯁꯤꯡ ꯑꯁꯦ ꯃꯁꯤ ꯂꯝꯍꯥꯡꯗ ꯖꯪꯒꯜꯗ ꯍꯣꯏꯗꯣꯛꯄ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛ ꯎꯕ ꯃꯇꯝꯗ ꯑꯃꯐꯥꯎꯕ ꯁꯖꯤꯛ ꯆꯥꯎ ꯌꯥꯗ꯭ꯔꯦ ꯑꯃꯐꯥꯎ ꯃꯍꯥꯛ ꯎꯕ ꯃꯇꯝꯗ ꯀꯩꯗꯧꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯃꯈꯣꯏꯅ ꯕꯍꯥꯅꯤ ꯂꯒꯥꯏꯔꯒ ꯑꯩꯈꯣꯏ ꯃꯍꯥꯛ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯕꯦꯖꯥꯔ ꯑꯣꯏꯔꯦ ꯇꯜꯂꯦ ꯑꯗꯨꯅ ꯃꯁꯤ ꯎꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛꯁꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯁꯤꯅꯣ ꯍꯥꯏꯅ ꯀꯧꯃꯦ ꯁꯃꯨꯗꯀꯤ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯟꯅꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯦ ꯃꯍꯥꯛ ꯑꯁꯦ ꯁꯔꯗꯥꯔꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯦ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯈ꯭ꯔꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯗꯤ ꯁꯤꯅꯤ ꯍꯥꯏꯁꯦ ꯑꯜꯂꯥꯍꯒꯤ ꯎꯠꯅꯤ ꯑꯗꯨꯒꯨꯝꯂꯕ ꯎꯠ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯐꯔꯦ ꯍꯥꯏꯔꯒ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤꯡꯅ ꯑꯜꯂꯥꯍꯒꯤ ꯃꯨꯑꯖꯤꯖꯥ ꯑꯗꯨ ꯎꯔꯒ ꯃꯈꯣꯏꯅ ꯀꯤꯠꯇꯅ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯜꯂꯥꯍꯒꯤ ꯑꯖꯥꯕ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯍꯜꯂꯣ ꯍꯥꯏꯅ ꯀꯧꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯦꯕ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯑꯗꯨ ꯃꯈꯣꯏꯅ ꯊꯨꯒꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯧꯃꯦ ꯁꯃꯨꯗꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯈꯟꯅꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔ ꯆꯠꯂꯦ ꯑꯗꯨꯒ ꯑꯗꯨꯒꯨꯝꯂꯕ ꯎꯠ ꯑꯜꯂꯥꯍꯒꯤ ꯎꯠ ꯑꯗꯣ ꯃꯗꯨꯒꯤꯗꯨ ꯍꯠꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯃꯣꯏ ꯆꯠꯂꯦ ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯔꯇ ꯑꯃ ꯂꯒꯥꯏꯒꯤ ꯃꯃꯥ ꯑꯗꯨꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯎꯠ ꯑꯗꯨꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯃꯆꯥ ꯅꯧ ꯄꯨꯕ ꯍꯥꯏꯕꯅꯦꯕ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯎꯠ ꯑꯗꯨꯅ ꯊꯣꯛꯄ ꯃꯇꯝꯗ ꯎꯠ ꯑꯗꯨꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯃꯆꯥ ꯌꯥꯎꯔꯒꯅꯦꯕ ꯊꯣꯛꯂꯛꯏꯁꯦ ꯃꯇꯝ ꯈꯔ ꯊꯥ ꯈꯔ ꯂꯩꯔꯕꯒꯤ ꯃꯇꯨꯡꯗ ꯎꯠ ꯑꯗꯨ ꯁꯦꯝ ꯇꯨ ꯁꯦꯝ ꯃꯃꯥ ꯑꯗꯨ ꯃꯥꯟꯕ ꯍꯥꯏꯕꯗꯤ ꯎꯠ ꯑꯗꯨ ꯃꯃꯥ ꯑꯗꯨ ꯍꯦꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯁꯀꯜꯗ ꯎꯠ ꯑꯗꯨ ꯃꯆꯥ ꯄꯣꯛꯂꯛꯂꯝꯃꯦꯕ ꯑꯗꯨꯒꯤ ꯃꯨꯑꯖꯤꯖꯥ ꯑꯗꯨꯁꯨ ꯎꯔꯕꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯃꯈꯣꯏ ꯏꯃꯥꯟ ꯄꯨꯔꯛꯇꯦꯕ ꯑꯜꯂꯥꯍꯅ ꯃꯈꯣꯏꯒꯤ ꯃꯤꯠꯀꯤ ꯃꯥꯡꯗ ꯑꯆꯧꯕ ꯃꯨꯑꯖꯤꯖꯥ ꯎꯍꯟꯕ ꯑꯗꯨ ꯕꯔꯍꯥꯟ ꯑꯁꯨꯃꯥꯏꯅ ꯇꯧꯔꯕꯒꯤ ꯃꯇꯨꯡꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯎꯠ ꯑꯁꯤ ꯍꯠꯀꯗꯧꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏ ꯈꯟꯅꯔꯒ ꯇꯨꯃꯤꯟꯅ ꯆꯠꯂꯦ ꯍꯖꯔꯠ ꯁꯥꯂꯦ ꯑꯂꯩꯍꯤ ꯁꯂꯥꯝꯅꯗꯤ ꯃꯈꯣꯏꯗ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯕꯅꯤ ꯅꯈꯣꯏ ꯀꯤꯁꯤꯕꯤ ꯇꯔꯥꯗ ꯑꯜꯂꯥꯍꯒꯤ ꯎꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯎꯠ ꯑꯗꯨꯒꯨꯝꯕ ꯁꯥ ꯑꯗꯨꯒꯨꯝꯕ ꯃꯥꯃꯨꯂꯤ ꯅꯠꯇꯦ ꯃꯁꯤꯗ ꯅꯈꯣꯏ ꯄꯔꯤꯁꯥꯅꯤ ꯇꯧꯒꯅꯨ ꯑꯋꯥꯕ ꯄꯤꯒꯅꯨ ꯃꯍꯥꯛꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯒꯅꯨ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯃꯍꯥꯛꯉꯣꯟꯗ ꯑꯋꯥꯕ ꯑꯃꯁꯨꯡ ꯗꯤꯁꯇꯔꯕ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯣꯏꯗꯅ ꯅꯈꯣꯏꯅ ꯍꯦꯛꯇ ꯑꯖꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡꯗ ꯅꯁꯤꯍꯠ ꯋꯥꯔꯅꯤꯡ ꯑꯣꯏꯅ ꯄꯤꯈ꯭ꯔꯕꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯈꯟꯅꯔꯦ ꯑꯗꯨꯒ ꯍꯖꯔꯠ ꯁꯥꯂꯦ ꯑꯂꯩꯍꯤ ꯁꯂꯥꯝꯒꯤ ꯎꯠ ꯍꯥꯏꯕꯗꯤ ꯑꯜꯂꯥꯍꯒꯤ ꯎꯠ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯍꯠꯀꯗꯧꯕꯅꯤ ꯍꯥꯏꯅ ꯆꯠꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯑꯗꯨꯅ ꯎꯠ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯦ ꯃꯗꯨꯅꯤ ꯐꯥꯀꯔꯨꯍꯥꯅ ꯍꯥꯏꯌꯦꯕ ꯃꯈꯣꯏ ꯑꯗꯨꯅ ꯎꯠ ꯑꯗꯨꯕꯨ ꯍꯥꯠꯇꯣꯛꯑꯦꯕ ꯍꯥꯠꯇꯣꯛꯄ ꯃꯇꯝ ꯑꯗꯨꯗ ꯎꯠ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯜꯂꯥꯍꯒꯤ ꯎꯠ ꯑꯗꯨ ꯃꯈꯣꯏ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯠꯇꯣꯛꯑꯦ ꯍꯥꯠꯇꯣꯛꯑꯕꯒꯤ ꯃꯇꯨꯡꯗ ꯍꯖꯔꯠ ꯁꯥꯂꯦ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇ ꯍꯥꯏꯔꯦ ꯅꯈꯣꯏ ꯏꯃꯥꯟ ꯄꯨꯔꯛꯑꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏꯗ ꯋꯥꯔꯅꯤꯡ ꯇꯧꯈꯤꯕꯅꯤ ꯑꯜꯂꯥꯍꯒꯤ ꯎꯠ ꯑꯁꯤꯕꯨ ꯅꯈꯣꯏ ꯑꯩꯈꯣꯏꯒꯤ ꯎꯠ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯥ ꯑꯗꯨꯝꯕ ꯅꯠꯇꯦ ꯑꯜꯂꯥꯍꯒꯤ ꯎꯠꯇ ꯅꯈꯣꯏ ꯄꯔꯤꯁꯥꯅꯤ ꯇꯧꯒꯅꯨ ꯑꯃꯁꯨꯡ ꯑꯋꯥꯕ ꯄꯤꯒꯅꯨ ꯃꯁꯤꯗ ꯍꯠꯄ ꯑꯃꯁꯨꯡ ꯐꯨꯕ ꯇꯧꯒꯅꯨ ꯅꯈꯣꯏ ꯀꯔꯤꯒꯨꯝꯕ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯤ ꯁꯣꯏꯗꯅ ꯅꯈꯣꯏꯒꯤ ꯅꯁꯤꯗ ꯑꯖꯥꯕ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯑꯆꯧꯕ ꯅꯤꯁꯥꯅꯤ ꯑꯁꯤ ꯅꯈꯣꯏꯅ ꯎꯍꯜꯂꯨ ꯍꯥꯏꯔꯒ ꯑꯜꯂꯥꯍꯅ ꯎꯍꯜꯂꯛꯄꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏꯅ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯏꯜꯂꯒ ꯏꯃꯥꯟ ꯄꯨꯔꯛꯀꯦ ꯍꯥꯏꯕꯒꯤ ꯊꯃꯣꯏꯗ ꯈꯟꯗꯕꯤꯗ ꯑꯗꯨꯒꯤ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯊꯨꯒꯥꯏꯔꯒ ꯃꯍꯥꯛꯄꯨ ꯍꯠꯅꯤꯡꯉꯥꯏꯗꯃꯛꯇ ꯂꯂꯣꯡ ꯇꯧꯔꯒ ꯃꯍꯥꯛꯄꯨ ꯍꯠꯈꯤꯕ ꯎꯠ ꯑꯗꯨ ꯍꯠꯈꯤꯕ ꯑꯗꯣ ꯅꯈꯣꯏ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯖꯥꯕ ꯂꯥꯛꯑꯅꯤ ꯅꯈꯣꯏ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯈꯛꯇ ꯉꯥꯏꯌꯣ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯅꯈꯣꯏꯒꯤ ꯅꯥꯛꯇ ꯑꯖꯥꯕ ꯂꯥꯛꯑꯅꯤ ꯍꯥꯏꯅ ꯍꯖꯔꯠ ꯁꯥꯂꯦ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯈꯨꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯕꯤꯌꯦꯕ ꯑꯩꯈꯣꯏ ꯏꯁꯂꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯑꯃꯅ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯣꯕꯤ ꯑꯖꯥꯕ ꯂꯥꯛꯄꯁꯤ ꯑꯊꯨꯕꯗ ꯍꯦꯛꯇ ꯂꯥꯛꯇꯦꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯝꯗꯨ ꯄꯤꯔꯤꯕꯅꯦꯕ ꯑꯜꯂꯥꯍꯅ ꯃꯍꯥꯛ ꯑꯣꯏꯕꯗ ꯀꯔꯤꯒꯤ ꯍꯨꯝꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯜꯂꯥꯍꯗ ꯇꯣꯕꯥ ꯇꯧꯔꯛꯑꯒ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯆꯪꯖꯔꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯑꯜꯂꯥꯍꯅ ꯀꯣꯛꯄꯤꯔꯅꯤꯉꯥꯏꯒꯤꯗꯃꯛꯇ ꯃꯈꯣꯏꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯑꯜꯂꯥꯍꯅ ꯄꯤꯔꯤꯕꯅꯤ ꯑꯜꯂꯥꯍꯅ ꯈꯨꯗꯛ ꯑꯗꯨꯗꯁꯨ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯖꯥꯕ ꯊꯥꯔꯛꯄ ꯉꯝꯃꯤꯕꯅꯦꯕ ꯑꯗꯨꯕꯨ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯊꯥꯔꯛꯇ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯖꯔꯠ ꯁꯥꯂꯦ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯃꯈꯣꯏꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯝ ꯄꯤꯔꯦ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯏ ꯀꯔꯤꯅ ꯁꯥꯂꯦꯗ ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯍꯥꯏꯔꯒ ꯀꯗꯥꯏꯗ ꯑꯖꯥꯕꯅꯣ ꯑꯩꯈꯣꯏ ꯊꯦꯡꯒꯥꯏꯅꯒꯦ ꯑꯩꯈꯣꯏꯗꯤ ꯄꯥꯡꯒꯟ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯅꯕꯤ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗꯐꯥꯎ ꯃꯈꯣꯏꯅ ꯀꯔꯦꯝꯅꯕ ꯑꯃꯁꯨꯡ ꯃꯖꯥꯛ ꯇꯧꯕꯤꯌꯦꯕ
matam mada Hazrat Saleh alayhi salam na haire nakoina majak tawba amsung nakoina aina haibe indaba daragasu bas numit humni kaktang nakoi ngayo humni asigi matungde soidana nakoina tata Allah ge azab la adabani haire matam mada humni adugi farak numit nong mahogre makoina amaga karemnare Allah ge makai de lakpa uladu ju koina hatokre sa Saleh nabi chu koi nakta changa aro makoi ge matung ingadam nate koi haladagi lala ibai koi tawba ngamba koi shakti leba khun amsung wal masa punna makside koi ni pangan kan bani haina matam mada moina gaman takabor tawi kan chu kalle Allah na makoi ge mapangan ji adugi matik pina bieba barhan aduga numit humni surak matamda Allah tabarak taala gi numit humni gi matam adu yawrabagi matungda makoi gi maikeda azab lae azab adu karino hay matamda sonami hay tare jala lae kari jwar hare jwar rak matamda numit humni gi matungda khungi mioi punamak sing asi nongsit tu loina raga madugi jala lakpa amusung jwar harakpa adu maram warga jamin ji krok krok law normal lai krak chatpa amusung madugi chekai ba amusung madugi makol aduna makoi gi maning saji hon mangamdana khungi kaume samut ki khungi mioi punamak sing ado magi mayum magi lefam room amsu magi ka aduda Allah tabarak taala na mafam adu magta makoi da mawt helle aduga Allah azab pirga mi ama bo hing tabida Allah na mafam du magta halak ta holli siwaya haja salega amsu mahangon iman purakiba mioi khara do adu kaktang Allah rabbul izzat na kanbiraga hingalle kungi mioi sing achu ba amsu matam madrum mapangan amsu paisa mal dawlat kudingmak sing adu Allah na makoi du piriba adugi matungina Allah ge mai kaidagi azab am lak mata na makoi gi mal amsu makoi mapangan sing aduna karigumba amaboba Allah da gi azab tagi makoina kanba amsung Allah ge azab tagi nantoga chen mangamde Allah na mafam dumakta mana phammi ba mana leiriba mayum madugi mafam adu makta da Allah na mo helaga tara ga lo hele haina Quran da Allah rabbul izzat na haina bideba baran wari asida haining budi karina matamda adugum laba kaume samut ki wari asina haining budi karina matamda aikoi gi thakta so Allah tabarak taala ge achube anam amsung Allah ge chauraba matik magun kaya aikoi da pina birba asigi matungi na madubu uraga aikoi na Allah ge maikei da iman purakya amsung Allah ge marak changjan ge haibagi wakan khandraga amsung aina ngasi diguna tawri hayang chu tawrga hangsit tawrga toba tawrga haina matam thado chatle ba si Allah ge azab pun nang ngai bagum bani haiba du takning bagi damaktani aduna aikoi na Allah ge chawbang amsung Allah ge tawbang amba shakti amsung Allah kudrat mayam aikoi uriba mayam singa se urabaga loina Allah da iman purak pa du koi purak ngai da maktane Quran na acho ba kaum jingi wari kaya Allah na ta iba amsung wari kaya nabi singi wari kaya Allah na lidiba amsung Allah na koi da khangal liba asi masi aikoi aseng banat ta wari na amtana te loina mak tawsan na ba aikoi na koi na hapchen banat te khut Allah taala na Quran ma ta masamak na haira aga adu oirak kraba amsung oikraba wari ngaktane ba haujing maksu lairibine kaume sambut ki khungang gi music amadina amsung arab ki marakta leiba khungang ama hajar kauba adu khungang ama lei madugi khungang adu leiribane ba Allah ki nabi na mafam adu samajat matamda nakoi masigi mafam ma leiraga chakkanu leiraga yengano halaga yengano maramdi masida Allah ge akanba ja pirakibani masigi mafam ma samma matamda Allah ge azab adu ningsinga haikribane ba madu aseng ba thokraba mafam amane ba aduna ikoina koi punna maksu bayan chi wari chi islamic story chi taraga ikoi du Allah na yengu Allah na haibe inda mi jin karam ba Allah na halak tawraga makoi sing asi Allah na matam pire ga chatlaga makoi Allah na haibe in kidaw matamda Allah na karam mong moy bang halak taw kibno mod oin kibno haiji ikoi na khandaraga majda chi ko iman purakada bane inshallah wari tawa changbire ba bayan tar kungdumana channel subscribe tawbirga thambiyo inshallah next mathang da jo isane apam badu haibiramo ai maduge damakta bayan myam da upload tawjarake inshallah